Hauzik thogliba kanglubani gi irang maram oiraga khundrakpam amade cycle AC ani da yum kaya mai thakre miyam leiba ngamnadabagi manak nakpa khulsing da changjafam longduna leide. Pukhau Terapur amasung Pukhau Litan Pokpi ani gi chingsang sing da su da leiba masing yam labalal holuk singna matik chaba khutlai paiduna leitin kibana mafam adu da leiba khunja sing mi paiba phauna re hairi. Manipur da hauzik oiriba tangdu leitadabagi fibam asi mahausagi punsida hanzil hannanaba CSO singna amata oina punsinduna wari sanaba mathau tare haina kokomi gi maiketagi phongdorapli. Amasung May 3 pangthokadoriba National Eligibility Cum Entrance Test NET UZ 2023 gi Manipur State Taba Center sing examination matam kaktanagi thokre. मैं बखरुम जरी अदम ने इंग्बी रिवर्स इम्पैक्ट न्यूज़ ने आई खांगन बम थोइनो हेनबे हबजे पुंगजा से फावबगी मरुइबा पाउसिंग याम दे बिजरी स्टेट असिगे तोंगा तोंगा बमफम सिंग द कांगलुप अनिगी मरक्ता यामना चाउना उंखटनरिबा असिगे अचौबा ममी खुंद्राकपम अमदे साइकिल एसी अनि द तारी करम मतमदा करी थोकनी हाइबा खंगबा ngamdaba phibam amada leibana miyoi kaya lanjelakle Miyoi kaya ama khundrakpam AC ge tongan mafam singda changjafam loduna leiri Manipur lengangna athuba matamda ahenba security force thazinduna AC ani asigi miyamgi marakta communication gap ama leiriba asi athuba matamda koknanaba hanagum tangdu leitana leihanaba hotnabiyu haina miyamna lengakta apil tawrakli Khundrakpam AC gi oina ikau pukhau litan pokpi ahalup naharup khabam dolai thabi khewa sagol mangda leiriba nupi angang ahal yauna miyoi ayamba mayum thadok naduna khundrakpam gi tongan ba safagadaba mafam singda changjafam loduna leiri victim oiraba miyoi singna thamlakpagi matungina cycle amadi khundrakpam AC ani asigi miyam marakta unaba yanadre khul kaya mai thadoktuna tumna mangle Nupa khara khak natana nupi angang ahal sing lanzenare phibam asida Manipur lengangna ahenba security force thazin biraktuna miyamda akiba ama leiriba asi athubada koknana bohnabiyo AC ani asigi marakta tungkoiba nungsi chanabagi wakhalol leinanaba lengangna hotnabiyo haina phongdorakhi Sidagi hena sukamna waba sumaina thengnaba ambok yaudre si cheliba tawriba mayamje mafam marang khangdagi masaida waba yaba ware sidi hena waningai tawningai kari haina hairaga wabaje koktoino hangde yummai thadana khotna asina yaure khole paungju ambo pan bidi asina je khoi mina urabani aigi isamaki inauni pa haitare sineba sije ikau bazajida hojing mai nung loi thadok pire yum nung ikaugi ado taina ba khoidi leibam khangde chenda ngarang cheluga mohale hojing loi chena dana khona dana sidagi hena waba thengnadre babung birenje kari haina haijadino khangdi mana odrajil oina pibi taradi mayam je kitang kokadrandi khanjai Pukhau se yam ware habdi samai tawre pukhau da huji wari bje pukhau gi akhoi gi hana IRB kem leiba dam gi sigi singkhak sida kokila lawujinga dagi moi gi bazar jinga pulap leire nasai ju doi thabi bazar mak da moi adu mathak dai nongmai kapthari leiriba laiba force mayam jina ju kapna bra adai moina tanbra ju tande bazarna di karmaina nongmai ju yaukde karmaina tanaruni adudi akhoi ju upai le sele adu pukhau da leiri je huji nupa khara khatanga re nupi angang jom ta leitre loi chen gre nangna ba khunsing gi haiba bo amatai ta ba khunsing jo ayamna chele chen da ba khara khaktang leitaba yadaba nupa khara di adum lei nupi angang de ayamna loi chen gre hoji akhoi na pami je sakar gi maigai dagi sakana phajana makhoi je amuktang karmai tawrino haibdo khut thadana khotana tanthokpi ba aduga yasanna ba pami khoi wa bi tumam jabam ju khangdre kaugi khun loi chakre yungman khun loi chakre leitam pim khara chae hoji tawri jingje koi koki la lo bi hoji da thabi gi dangi manaki jara koki la lo baga mai pajaga punna moi li simuk tawraga nap tung toyan da chingdon da leire koi ji yang ware sabam thabum ju khangdre duga kamai taw gadam khangdre duga koi pabung berenju khara yasana nan pusan bi hajer ts location sing mahangna mafam asida siangcha hawai sengwai hek migi awat pa haiba jatogi phampham tumpham sapham pumna pibi raga mafam asida aikhoi gi akhoi lanjen pa mayam macha chen bi ka yauri ahloi
लोइबा कया याउरी नासलबा कया याउरी असुगमा कया सिबु अखोइगी वर्कर्स सिंग लोइनेना मफम सिनबि लांबिदना अखोइबु मफम जाने सिनबिरागा प्रोटेक्ट तौबिदे थम्बिबगिदमक अखोइ एमएलए बुसु थागरबा फोंदोक्सरी तसेंगना माहारगदी अखोइ ला लोइसमा पामे शांति पामे तंगदु लैतादरबा मणिपुर अखोइ ओइबा पामदे कोरोना ना मरम मोइरगा आंगां कयागी लाइक लाइसुगी चैथें कया नंगलबा मतुंगदा चही अनि हेन लाइक तमहनरगा ngasina lanjenaraganda isa isusingi career da sogi mate manipur yamna kari haini mangam sandaba aduguma oirakpase akhoi mama amoina nipi amoina akhoi pamjade mi hat mi pun pamjade kanglu ani mak irang nem thabiraga shanti gi lambi de puraga apun baza khorba manipur nusinaba aduguma manipur amo henba honabada aina appeal tawjeri State asida thokliba kangluk maselgi oibai issue amasung thokdo wathok sing asida Assam Rifles singna yengduna leide asumna yengduna leigadaba oirabadi miyamgi punsi amasung lanthum ngaknaba amasung kannabagidama ikaudagi hauraga pukhau yauna maike adongi mafam khudingmakta state force oina thambiro haina Waiton Gram Panchayat ki former pradhan P Surbalana phongdorakli State asida thokliba kangluk maselgi oibai issue asina maram oiraga ikau sadu Yen Kumang, Litan Pokpi, Amasung Dolai Tabi, Maikay Rumdagi, Mayum Makay Tadoktuna Lanzel Lakraba, Miamga, Luina Napaumi Singa, Kundrakpam, Sigi Manung Chanba, Kundrakpam, Mayale Kaidaleba, Northern Students Club Grounda, Unaba Amada Surbalana, Wafam Sing Asi, Fongdora Kibani. Mahana Makatana state asida hauzik thokli bakangluk maselgi issue asida ikaw yauna maikay adongi mapam kaya da lady ba khul sing Assam Rifles sing leina lenga ka su tawduna lady ba KRA na yum sing mai thaba yauna miyam gi lanthom manghan ba lut tawbugi thabak thoram kaya phongna chathare haiki Sumai si matang yoroi saje aina lot pani kai lai pham aina lai kai tang jabam lai je si yoroi haningai leite dik soi tara yoroi kani mi ko paw roi si ma mai mai cha jing dai haja ge si matang tuna sar ho na pai dai na khoi je photo da kap chan la mu chen da thagar khale ba bu khoi chi na dina ba loi na mai dai jing nom da mai chon nom da jing chon da jing ai khoi da cha phu ma nung da lai pa ba ya ne ba kan bi ho ba to ya wanda प्रजासिंगी प्रोटेक्ट तौबिननबा अखोइगी थबकसु लौखटपिदबा अदुगा अखोइगी खुलाइसु पाइदबा अदुगुम्बा मिसम सिंगदुदा हाइदि प्रोटेक्शन अमत याउदना नोंमि कापदु येंगागा लेबिबा अदुगा सिस फेयरगी वारिसु अमत सानबिदबा हाइबसि अखोइ मिसम प्रजासिंगसि खुलाइ पाबिसिंगदुगी ममांगदा अखोइगी बालीगी हामेंग ओयु हाइबगा सब मानाबा फिबम अमद लैरिबसि कन्वीननबा अखोइगी प्रजा सेक्शन मयाम असिना सरकार अमसुंग यूनियन गवर्नमेंट की माइकैदा अखोइ हाइजरी उजेक्सि नाउ kai hare akhoi bong tang ngasi numi ta dringa ji ta kan biu na ta dinga sino ala puloi loire ai gi chai nau si majena hairak pa poni na akhoi ju sida chai akhoi ju leibam khangde numi si tarak tingai matam da kana no ta da puna maksina loisan bira amta di tau biu amta di kan biu lairiba mi jiga lairiba koiriba mi jiga di ma singje khenarak pani na moi ji chembam ju laite uji chen thokbam ju ma chelam laite uji aduna haiba jik chalanga ju ichen ni nau jing na ma kan ba change har go ju khulai matik cha daga di upai leiroi adu idun khulai matik cha na kitang pai bi raga chang biu tau biu kan biu mai thaba na moi na han na mai thabire aduga akhoi gi maitai gi di apang ba hai gadra khangau da ba hai gadra akhoi na maitai na kitang tawru ba do moina phone da namaga moina a center da thagar kare maitai na mai tharaga akhoi je haw je tan bani maitai na tan bani akhoi je lai ba yadre maitai je tan ba yadre maitai na akhoi je mai thare na moina center da thagar pi kare thaba na moina thabire aduga moina akhoi je aran da siraga center da gi lakta ba mayam du na moina su khulai da pisan da ma ting da pang le akhoi kamai hingdoi no ba akhoi ji bo Imphal East ke Khundrakpam AC gi manung chana leiba Pukhau Terapur amasung Pukhau Litan Pokpi na chingba mitei singna khundaba mafam singda lenga ke akanba security force matik chana thambiduna khunja singbu ngakpi senbiu haina Pukhau Terapur gi khunja singna lenga ki mari lenaba singi pukning chingsilakle Kanglup ki irang asina maram oiraga awaba taraba Pukhau Terapur gi khunja amana phongdorapagi matungina Pukhau Terapur amasung Pukhau Litan Pokpi ani gi chingsang singda Suda Laiba Masing Yam Lavalal Hulup Singna, Matik Jaba could lie Paidun Lason Kibana Mapam Adu the Lady Kunja Singna, Mi Paiba Paunade. Lal Hulubasigi Kangbuna Kunja Singi Yumkaya su Paktak Nana Mai Taduna Manghan Kre Heidi. Togdokaya Asana Kunjakaya, Lanzena Duna Lady, Maramasana Kunja Singi Maike Dagisu, Marilenaba SP, Amadi DC Sing the Matik Jaba Security PB Duna Kunja Singbungak Pi Sen Binaba Haibadagi, Security Personnel Sing Mapam Adu the Deploy Toba Haure Heidi. Security personnel sing na makoi bungakpi senbi bagi damakta khunja singi mahut sinduna security personnel sing da thagat pa phongdorakli
ꯁꯨ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯃꯅ ꯀꯔꯝꯅ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯌꯥꯎꯔꯒ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯁꯦꯝꯃꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏ ꯆꯤꯡꯅꯩ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯁꯨ ꯇꯧꯅꯔꯤꯕꯅꯣ ꯉꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯁꯨ ꯇꯧꯕꯤꯔꯒ ꯂꯩꯔꯛꯏꯕꯁꯤ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯅꯕꯒꯤꯗꯃꯛꯇꯔ ꯑꯩꯈꯣꯏ ꯉꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯨ ꯂꯩꯍꯜꯂꯤꯕꯁꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣই ꯀꯤꯖꯕ ꯑꯃꯁꯨ ꯐꯥꯎꯔꯦ ꯁꯔꯀꯥꯔꯕꯨꯁꯨ ꯑꯩꯈꯣꯏ ꯋꯥꯔꯧꯏ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯝꯗꯤ ꯁꯨ ꯂꯩꯍꯜꯂꯒ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨ ꯊꯝꯕꯤꯔꯤꯕꯅꯣ ꯁꯨ ꯂꯩꯔꯒꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯀꯩꯝꯇ ꯃꯣꯏꯗ ꯈꯨꯠ ꯊꯥꯕ ꯉꯝꯗꯦ ꯁꯥꯏꯀꯜꯗ ꯇꯥꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯃꯣꯏꯕꯨ ꯒꯥꯔꯗ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯁꯦ ꯌꯥꯝ ꯇꯠꯇꯅ ꯊꯣꯛꯏ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯁꯨ ꯇꯧꯕꯤꯒꯅꯨ Manipurda hojik thokliba irang asida sikhiba migi masing 53 sukre miyoi chamagi mathakta hena aso apan nangbadagi tongan ba hospital singda laikanari hairi chinga masung tampak ka tainaba mafam kharada yum mai thakiba nongmai kapna bagi thokdok sing thokpadagi khunja sing saphagadaba mafam singda lanje naraktuna changjafam lauraga leinari Tampaki mafam singda state amadi central security forces sing chai thoktuna checksin nangak senbadagi irang thokpagi chang hanthare Churachandpur amasung Bisnupur district ka tainaba mafamdagi haurakhiba irang asina mafam kayada santokhiduna thoglakhiba makhataba irangda punsi mangkhrabasingi hakchang sing rims jenims samadi Churachandpur district hospital gi mokta thamli hairi irang manungda soklaba miyoy sing rims jenims amadi tongan balanai hospital singda layeng chathari layeng libasing asigi manungda miyoy kharadi aruba phibamda leiri hairi Imphal West District ke manung chanba Senjam Chirangda miyoi ama nongmai maruna panbadagi laikhidraba miyoi ado Senjam Chirangdagi ne hairi Impact News na fangba pauda miyoi asingarang numidang Senjam Chirangi ching da chatpa matamda maikai khangdana chinglomdagi kablakpa nongmai maruna panbadagi mafam aduda laikhidabani hairi Aino jili jare phamsi Senjam Chirangdani aduga ngarang khoi Senjam Chirangi khunja sing da kakhalu matamda sing dagi kulai pai sing nongwi kaptharak padagi khunja ama laikhide habagi pau phangbadagi asi bakchang do thona bagi damakta Manipur police ki team sing amadi topa paramilitary forcing laktuna leire hoji khunchida sangba ngamdaduna leiri singi lam chingi mafam singda khoi mi tholokpa amadi sigumba khunja sing tholokpa ubadagi sangkhen ngamdaduna leiri hari mafam sing sita rang nungthil khunja sing karo matamda sing da karo matamda nongwi kaptharak padagi khunja ama nongwina panduna laikhida pasai humpu gi ahalni haibagi wafam leiri ada hariba asi bakchang do lothona bagi damang tani hoji leibi lakpiri ba police personnel sing amadi sengmai police ki team sing leibiri pasing se hoji si Manipur police ki commando team raksak bulletproof gari ma thongin dona hari ma famadu sangkhana basem sare loina sing mathakta hoji si miyoi khara sathu hosen tawbagi mami tabana bar morga sanction bada hek khudongsa da pfiam sumayu nari sengmai police station ki officer in charge Johnson amadi SSP YK social lusingba combined team CRPF yaw combined team amana hoji si hariba si basang ando lokthona basem sari khunja sing ki paudam dagi hariba si basa ando sahi humphumuki lenga oigini haina panari CRPF ki platoon amadi Manipur police ki commando team hoji bulletproof raksak gypsy mana mang tharaga hari mafam si sangkhina basem sari sengmai police ki OC Johnson amadi SSP YK social lusingba combined team aduni si thongin na basem sari basi hari mafam si da sangkhin ba pagam da bagi maramdi sing mathakta yengum matamda khulai pai mi sing khathosin tawba ubagi khodam phangmadagi hari mafam si sangkhin basida haktheng na yamna tuna khulai tuna sangkhin mangam da bani hoji mangda police khana madi raksak gypsy asiga loina sangkhin ba hore baumagi team am su sangkhin basem sari Lena hoji gasi khoi gi civil amadi paumi sing mafam sti ki sang bada police na thing matham badagi sangkhen mangam dre mafam si hariba asi bhakchang si tadon re mafam sing sita paumi sing amadi hariba senjam sirangi khunja sing sanction ba yadadon leire CRP ki combined force amadi Manipur police ki team sanction ba hogre
hojik camera da uriba khola bunker asigi manaktani haibiki pau phangi asi baksang andana tadana leri basi camera na zoom torakanda hariba bunker asi sidagi camera kapi pham sidagi meter chani thapa mafam dani koina camera na chingchalaga lojari basi bunker hariba bunker asigi marumda asi baksang asi tadana lei haibiki pau phamudagi hariba combined team in the sense p YK source namadi Sengmai Police OC Johnson loinena CRPF paramilitary force ki tungla platoon namga loinena hari mafam se sangkhanaba sem sabani team amadi sangkhana matung da hariba team amasu mafam sida sem sadona leiri loinena singthakta tongan ba mioi sing lumdana satpagi kudam suba phangi imakung yoksingba male sangkhiba police team ado Sengmai Police Station gi tungla van ama 47 tata mini ama sifai loinena asiba sang lo thona thousand kre mangdu khiba bunker adugi makha thang sarukta gate panba simanakta khoigi Sengmai Police Station gi 47 van asi khamduna leibui loinena police sing na hariba gate asi hangnana ba sem saba male khoi mafam sidagi police sing na khoi bu kudong thi putukani haibati sanghandre asi ya thong ji wakti mo mani ila sangwa somtong jara thawai yaudra baksang adu lei ramgani haina thajam famsing da Manipur police ki team amadi commando team loinena paramilitary force ki team sangsinduna search to ba hokre hariba amangda hiskipa sang adugi mathakta kakhatuna asi baksang du leibra haiduna thiba moi thapu sathari sangchen ki police ki team aduna hari basi baksang adu putharapagi kudam phangi wo phangi singi na pomsida hariba sang adugi nakanda leiriba lambi sidagi asi baksang adu Manipur Police ki personnel singna thawai yaudra basi baksang adu putharakli masak khangdi basi baksang si kana oirangada bano haiba khangmagam dra basu sahi humpu muki linga oigada ba dungla thawai yaudra baksang ni commando gi gari raksak bulletproof gari amati Sengmai Police Station gi recovery van asi baksang asi pudron thoragli haiba lambi sida tolona matungda senjam sirang lambi ni somdori bse camera person kabi galorina paudam zeriba KK amadi binod senjam sirang Imphal West State asida hojik thokliba kanglu masel gi issue asida issue asigi manung chana lekai da tonga santoktuna amadi nisa season aduna issue sagat pamioi amana nongmaina kapagi thodokta mioi amale khidre hari lekhidra mioi adugi maming Laistrang Rubaldo chehi kunithoi apokpa sanayai makawi kongba uchekon khunawdagini hari thodok aduga mari leinana ngasi numidang wairang uchekon khunawda leiba Social Youth United Club ground da lekhidrebagi mafamda haikalaika tambaga loinana mirsi asiga mari leinana JSC ama semkhre semkiba JSC asigi chairman Seram Surjitna state asida hojik thokliba kanglup maselgi issue asiga mari leinana ngarang asi kongbo uchekon khunawdagi namairakpam Anil Kumar Elias Naucha chahi nifunithoi apokpa lekhidraba kanto hairiba mioi asina nisa sezinaduna nongmai round kaya kapaga loinana law khongbagi thabak chathaki Madudam mipairaba lekai miyamna chai yauna masa masagi khulai paiduna chenthoknarakhi masida Anil Kumar haiba mioi asina mahangna pairamba nongmai aduna yamna nakna nongmai kapada Ribaldo hairiba mioi asida panbadagi mioi asi lekhidabani haina maral sirakli ngarang numidang pung taraga makhai adwai dane thokibase aduga adugi mamang minute ama ani ngangkhatna mangna khogi lambi da nongmai se kapa lakpadudagi mayam si hujiki irang sida
पाखनरीबा मियोइसिंग अदु लागा अखोइदा कापबा हाइबगी वखंदा खुत्ता ngamjaba chai jeng paiduna chenthoknabada mahangna atamna magi kari nungaitaba leibano khangde atamna haiba ngang asida magi nongmoiduna yamna tenba range da kapaga magi masada charagi kenoji 50 challi hai mai maruse adugi 50 du mangne mai masada pulap palis नागालैंड की डिमापुर दगी मिस्ट्री अहुम लौरगा लाक्पा मियोय अमा कांगपोकपी डिस्ट्रिक्ट के सपरमैना पुलिस स्टेशन मनाक्तगी नहा खरना रेस्क्यू तौबीगे हाइना पुखिबदगी थीबा फंगद्रे हाइरि इंपैक्ट न्यूज न फंगबा पावदा थोकदो असि था असिगी हौकिबा तांग अहुमदा थोखिबनी हाइरि पाव असना मखा ताना थीबा खंगदना लेरिबा मियोय अदु इम्फाल ईस्ट के लाइफम खुनौ मयाय लेकाइदगी हौजिंगना फैदिंगादा लेबा लाइस्ट्रम सुनील एलाइस ननाव चही निफुमंगा अपोकपा बोयाइने थीब खंग्रिब सुनील नुमित अदुदा नन लोकल मिस्ट्री अहुम गलोइना रजिस्ट्रेशन नंबर MN3P7609 दा दिमापुर दगी थोलखिबने थीब खंगदना लेरिबा सुनील गा महाकी इमुंग मनुंगा ngarang ayuk pung 6 फावबा पाव फाउनारमखि अदुबु हौजिक फोन स्विच ऑफ लेखिबदगी इमुंग मनुंगदा मिपाइबा पोकनारे हाइरि हिरामसिगा मरी लेनन लंफेल PS to complain ama थांगत खरे हाइरि नाकलमरमदा महाकलाकमिनरखिबा नन लोकल अहुमदुदी मखोइगी मरमदा हलहन खरे हाइरि मणिपुरदा हौजिक थोकलिबा कांगलुफ के इरांग असिगी मतंगदा अचुंबदा युमफम ओइदबा रिपोर्ट कया नेशनल मीडिया सिंगदा फोंगले स्टेट असिदा ट्राइबल सिंगा नॉन ट्राइबल सिंगा तुंग कोइना लेमिनबा यादनबा मरु हुनबगी ममी तारी हाइना न्यू दिल्ली दा लेरिबा हिस्टोरियन डॉक्टर मालियम निंगथौजाना टेलीफोन लाइन दा इंपैक्ट न्यूज दा फोंगदरखली Madam, I impact TV की राज रातों ने कॉल तो दिले चुका। Okay. अतो जाओ जिससे मणिपुर ले रिपा कोई कांगलू की इरांग है बता रहे मस्ती का मरी लेना नेशनल मीडिया था याम चावना ले रिपा इंफॉर्मेशन सी प्रो फॉरेस्ट की मूवमेंट नंबर ले बुतो मधु एंटी ट्राइबल लॉम्दा नेशनल मीडिया था लाखों की ममीता और ये तो मीडिया नैरेटिव से कोई उसी उदा दिल्ली दिल्ली बिबनी ना कमाई यंग भी तो रेस्ट ऑफ द इंडिया रा मस्ती मैं हमने कमाई डिकोड तो बिल्कुल तब योजे। असली किसी राज एक कोई ने ऑब्जर्व तो जब कंदा कोई की थोड़ी बहुत थोड़ो की मिस इन्फॉर्मेशन कैंपेन नमा याम साउना प्री प्लान तौरगा सथर कुमालिको कम करम बमकल की मीडियम द सिजन बगे हाइबदा अमना सो कॉल्ड नेशनल मीडिया वेब तो ओबीआई अदगी टेलीविजन तो ओबीआई अदुगा प्रिंट न्यूज तो ओबीआई याम साउना सथै असिना सब ट्विटर पर्सनल ट्विटर अदगी फेसबुक अद इंस्टाग्राम सिंगसिंगा याम लाना कोई प्रोजेक्ट तौबा वेल प्रिपेयर्ड तौरगा सथर पम तौवेबको अदा एंटायर मीडिया डिस्कोर्स तली बसी कई है उतकी है कंदा ट्राइबल वर्सेस नॉन ट्राइबल ओइना मुसु उले अदगी हिल वर्सेस वैली ओइना तमु उलेको अदगी हिंदू ना क्रिश्चियन सिंग दे अटैक तौबा अदगी मेजॉरिटी ना माइनॉरिटी दा अटैक तौबनी हाइबा अदुगा सिक्रिंग मक्सिदाइदा मैतै हिंदू ओइना मु उला कंदा हिंदुत्वगी एजेंडा बीजेपी की हिंदुत्वगी एजेंडा नि काइन हाइना दमाइना उत्पा अदमाइना तौदना याम लानबा कैंपेन चलेबा ओके अदुगा इशू अयाम बजे ट्राइब डिमांड की इशू अदुगा ट्राइबल सिंगु इंडिजिनस पीपल सिंगु डिस्प्लेस तौबदगी हौरको इशू नि गा हाइबगी याम सेरान बरोमदा याम जाम चत उये अदु नेशनल मीडिया खर लाई हन पाउता है तो मकोइन कमाइन रिपोर्ट तौरी करम मोंगा मयाम ते यहोले है याम चावको क्वेश्चन नंबर लाया याम साउना मिसर इन्फॉर्मेशन सवे मीडिया सिंग से तो तोंगान बा प्रोजेक्शन द उयेको मीडिया सिंग सिना मैतै कुलटू हिंदू तो आई कुलटू बीजेपी की मोंग द उरकान सैदा इंडिया मनंग द लेरिबा बीजेपी यानिंग द बसिंगी नैरेटिव्स न खलैदन को हिंदू तो यानिंग द बगी अदुनी नैरेटिव्स द फिट तौर पुबी रे बै कोइजे कोई की कंटेक्स्ट एकदम मैंने असम की प्रेजेंट तौए वांगे बांग्लादेश न्यूज तपी अदगी अतै तै म्याम तपी CNN अगेन तपी मोइना कोइ द ट्विस्ट तौना होनरी कैनो कांदा अदुगी मोइगी नैरेटिव्स द फिट तौए अगर मोंग द क्वेश्चन तौएबा it means they already have their backup ideas they am justice oiba aduga apaba narrative se inform oirga sak padum reporting je lawdreba moi adu target sigi narrative se counter to mathuk ta en khambi program ta mi asigi narrative se ekoi bul larna hun ho larna uli basidi sun do sini hai se matam di sang mai ai ko matam di sang mai ai mi gi mindset me am si aduga preconceived notions assumptions and perspectives me am je hongdong na bo hona bada matam di sang badi ai adugo थौदोक से थोकी बन मिनी हुनी खत ngairi थिंगना बो होना बगी लान फमसे मते दि थिंगम संगे दु अची खु लान दि पुनि माइ पाक तारगदि अचुम मगिन लान फमजि माइ पाक तारगदि मीडिया नैरेटिव सिस्टम तम तमना दु थेंगो को हेन मते मोगिने न खलेबो ओके याम नोजे उजा उजाना हारि बा वाफम सिंग सिदा उजागी ओपिनियन थमि कदम तो जाबु थागा चफनु चेरी थैंक यू सो मच उजा माले
Jennings Ladiba Hostel da Masakang da Singna Institute Sigi intern Toriba Doctor Yauna Junior Doctor Senior Resident Amadi PG Toriba Singda Akia Kangpiba Tobigano Haina Jennings Kimaiki Degi Miam da Apil Tarakli Ngasi Jennings Tapaumi Singa Unabada Institute Sigi Director Professor L. Devena Fongdorapugi Matungena Institute Sigi Hostel da Ladiba Singda ID card check Tobugaluina Akia Kangpiba Tobigano Institute Asida intern Toriba Doctor Yauna Junior Doctor Senior Resident Amadi PG Toriba Atopa State Tegi Lakpa Mahiroi Singh Mayumda Matam Khara Hallage Haina Wakalakle Karigumba Makoina Chatkrabadi Hospital Asigi Manpower Hantaraktuna Miyamgi Ana Layengda Kudongcha the Bakaya Mayok Nagane Maramaduna Marile Nabasingna Asigumba Thawong Asi Chathabigano Amadi Institute Asigi Staff Singna Masagi Mathogi Dama Institute Asida Lakpa Matamda Ayet Apan Pibi Gano Hainasu Apil Tarakli अदुगुमलबा डॉक्टर सिंह असे मखोई अकी तुजुंगबा पोकपसिना मरम ओरकांदा एखोइदा कंप्लेन तवी करमायना तवी एखोई लाइफ सीरीज की ओय मसिना मरम ओरगा इरांग थोइबा मतम खरा असिदी एखोई युमदा ससरगे हॉस्पिटल ड्यूटी तोबं ngamaroy हाइदना एखोइदा कंप्लेन तौरपदगी ngasi एखोइना सीएसओ मयामदा अदुगा मरुपांग मयामदा एखोइना वाफम असि थमजबनी मसिना मरम ओरकांदा एखोइगी जेनिम्सा मेन पावर हंदरई अरुगा मसिना मेन पावर हंदरपसिना अखोइना तौजरिबा सेवा से मपुंग फारक्तब याय मसिना अखोइ मणिपुरदा लैबा प्रजा सेक्शन खुदिमंगना जेनिम्सा थबक तौजरिबा डॉक्टर सिंह नर्सिंग जूनियर डॉक्टर सिंह अटेंडेंस सिंह मसिदा अखै अकी अखंग थोनबिदबा अदुगा अखोइगी लाइसंगुमलबा लायंगसंग असिगी अकोइबदा इरांग तौबिदबा उगा अमना बोरबसु अखोइ एनी पोरकपा अनाबसिंग असे अखोइ दुम अजिफाव यंजरी मसी अखोइना फ्री ऑफ कॉस्ट सेंसिकी अमत लौजदना हजिकी एजिटेशन असि मंग तौजबनी जेनिम्स की डॉक्टर सिंह लाकपा अरुगा नर्सिंग लाकपा मतमदा मसीजु अपनबा एयरपा पिबिगनु मरमदी जेनिम्स ता लेरिबा डॉक्टर सिंह नर्सिंग अखोइना लोइनमकु अखोइना क्वार्टर पिबा अखोइ लैननबा सिंबा सिंगमजदे अदुना मयमेमदेगी लाकपा मतमदा असिगुम्बा खुदोंचादो मयाम से लैबा तारगदी अखोइना ड्यूटी मपुंग फाना तौबा ngamloidabagi maram asina अखोइगी लैबिरिबा मणिपुरदा इकाई खुनुजुबा प्रजा सेक्शन खुदिमंगना जेनिम्स की स्टाफ सिंग नुक्सिबियो सपोर्ट तौबियो अखोइना ट्रीटमेंट तौबा मतमसिदा अखोइना तौजरिबासि अखोइ थमोइ सेंगना तौबसि ngambasida ngamno honajabasida mateng pangbiyu haina asi press amasung media gi thongda aina nolokna aina mayang famda aina director amoina thamjari Jennings Hospital da Endocrinology Department ta HOD oina thau puriba Dr. Ketrimayum Achobagi imung manungda awa ana taba karisu leite hauzik imung asida awa ana tabagi pau ama santorakliba asi aranba yumfam yaudaba pau ni haide Uripok Bachaspati Maning Lekai Daleba Dr. Ketrimayum Achobaga Impact News ka phone gi kuthang da wari sanabada hauzik status da thokliba irang asana maram oiraga Dr. Asigi imung manung da awa ana thokle haiba pau ama santorakliba asi yamna laibak thibani haina Dr. Ketrimayum Achobana phongdorakli hauze Dr. gi imung manung da karigumba thokhaning da ba awa ana thokpa leite miyamna aranba pau da thazabigano hauzik su aduma hospital chatuna miyam gi seba tauri haina phongdorakhi इवें मकैनोनी आईसी खोगी डॉक्टर खेत्रीमयुम अचौबा को उरिपोक बसस्पति मनिंग लेकाय दलैबा हजिंगा जेनिम्सटा खोगी एंडोक्राइनोलॉजी डिपार्टमेंट हेड ऑफ डिपार्टमेंट ओइना थौपु बिरिमनी यांसांगना मयांगी सेवा तौदुना लाक्तिरिमनी को अदु हदक्सी याम नुंगाइतबा थौदोक अमा हाइगद्र मयामसिना याना कैनोमा पाउ खरा सुम ताहन हाइता फैमिली गी नो दावाना ताबगी पोर अमा सुम संदोरक हाइतारे को मसिसिना हेंजिलक्तना हनवदि फोन सुम तोरमबदगी फोन जे पाइबसिंग हमजिलक्तरा हाइतारे नुसिबिदना मयाम तौगिरक मयाम से अदुबो खोइना किजरीदी मथैसिदा कजु इमुंगसिदा फैमिलीसिदा करीबदा प्रॉब्लम लेते उरिपोक लेजबनी हॉस्पिटल हॉस्पिटल चतना मयाम की सेवा अदम तौबिरी कजु मसिदा कॉन्फ्लिक्ट कंत लेते कंत मसिगुंबा इशू लेते बा फैमिलीसिदा कदाइदगी नो हाइजिलक्पा सुगुंबा मयाम की कैनोमा यावकपसे खोजि चिंगनबा हाइतारे अदुना पैनिक ओइरे फैमिली से खितंग नुआइते टेंशन खगा लेयेबको मयाम सुम हांजिलागदि हाम सुम खलमदबा अदुबु हौजि खोइमुंगसे मयाम सेंगदोक्तनिंगसि as a family member amoina karim ta leite imungsida mayam gi seba dum tawjagi ge tawdana su leijari
aduna uripok basbati lekai lejari ba yum sida karim ta irang kari su leite do karai dagi lakpa sugumba geno no hai tare kwa adu machi se khang noi ta ba hai tare mayam na sain sandok pirak pati karai dagi noi di khang da ba adu machi yang tang khoi gi impact tv dagi mayam news yang biri ba mayam pona makta khoina khoi on behalf of the family hai jat tare aina doctor gi imung sida kasu thokte mayam sina kai gumba amta no mayam da communal sagat pi ganu karimta lejade imuno awana State asida hauzik thokliba irang asida doctor gi sinfam de leba mioi amadi sinfam asibu tamliba mahiroi amata sikhibagi chapchaba pau leite haina Indian Medical Association Manipur State Branch ki maike degi thamlakli association asigi president oriba Professor RK Lenin ga Impact News ka akanana unabada mahakna state asigi hauzik oriba fibam asida chapchaba asengba pau khangdringai tonga santokpa asana miyam da khoirang khoi saunaba tangdu leita handabagi machak oiri Indian Medical Association Manipur State Branch na Dr. Gisinfam the Lady Basinga Pau Fauna Duna Amadi Hauzik Lady Ba Charangnaba Asida Kari Karamba Kudong Chadaba Lady Bagi Habadu Yingsentuna Lakli Atopa district sing the Irang Asinamaram Oiraga Panduna Lady Basingsu Kudong Tiba Togloi the Bamapam Sing da take the Kaida na Lady Haibagi Pau Pangli Haina Fungdolaki Dr. Lenin Makhatana Pau Pauna bada kudong chadaba matam oiringe cherak asida asengba khangdana tonga santokpa asina hena awaba piba oina thokane hauji oiriba pibam asida miyamna akiba amadi pakhatpa phauriba kaya asi yariba makai wakhal phathabiduna leibiu haina su appeal tawrakli koige medical fraternity singi marakta koi ngasi phawbadadi hauji phawbadadi asigumba asi ana yawbagi chapchaba confirm toropa ama phawpa leitri aduna koi mayam se pungning phadaraga ingthana lebinaba mashimai koi ahan mukta thamjage anisubada koi na tonga sandorakpa si adugi matik asigumba mayam gi marakta amaga pau phawna wat pa tanja sidadi yamna chawna basina amangba thowalle haibse koi mayam na khangnaraba wafamni medical students singi marakta su siena thokpagi pauti pangjade do makoi yumda yorokpa ngamdabagi nungnangba mama mapa singna pakhatchaba adu soi koi safe hands da mafam sana laikre haiba khangalabani na makoi hauji mak yamna hathuna transport torokpagi mahutta yamna tangdu laita ba condition ama leirakanda soidre hairab khanglaba kanda yumlomda tholokpana hena kudong chagani haiba wafam sesu mayamna phongdoknai masisu achumba wafam oigani asoga pangi hanasnabagi amadi asiana gi pause paksana koi confirm tawdaba paw mayam ama tanarakpa sandorakpa sinamara moraga akoi gi pungning da leita daba akiba pakhatpa amadi pendaba sauningba kaya mo poibasi akoi phatha udaba taragadi ngangoi daba wahai tawroi daba wahai thabak tawrakpa yabagi kudong taba chadaba mayam ama leibasi thamjarakanda akoi mayam da tawjaningba appeal si mayam pungning phatharaga amuktang khantaraga afabata khantaraga thokibana thokraga su lakado matam asidi nahowna na hanagi gumna nungsi sanana leminaba yaba amuktang tangdulai taba phibam aduda hanjilakpa yana na ba koi punamakna achauba thodang lominarasi ahoina na akoi gi healthcare workers sing na maroina doctor sing na akoi gi masagi mathok tofamda anayek asogapan singi mateng pangjaba matamda amadi makoina leijariba water sing da natraga makoina thabak mafam yaunanaba lakpa matamda mayamna mateng pangbiduna makoida ki akhang pakathukat pa yaudana mayamgi seva to phanganbiu haibashi mayamgi wafamda Indian Medical Association Manipur State Branch ki maike dagi aina hanna noluksari amati kurumjari State asida hauzik irang thoktuna tangdu leita da bafibam amada leidingi tanja asida miyoi kharana aranba pau kaya santoktuna atopo furup kaya daso aranba wakhal phauhannaba hotnarakliba asi tokpiyu miyamnaso aranba pau kaya santorakliba asida thajabiganu haina Indigenous Development Mission IDM na thadurokpa cherolamada appeal tawrakli Manipur da kanglubani ki marakta tangdu leita da bafibam ama oirakliba asi mahausagi punsida hanjil hannaba kangluf animaki marilenaba CSO singna amata oina punsinduna wari sanabagi mathau tare haina Coordinating Committee on Manipur Integrity Kokomi gi maike degi fongdorakli
Wangkhaida Paumi Singa Unabada Kokomigi Coordinator Jitendra Ningombamna Fongdorakpada Kanglof Animaki Micham Singh na Thengnariba Awaba Amadi Khudongchadaba Singh Koknanaba Lengang na Matikchaba Security Pibiduna Masa Masagi Mayumda Natraga Saphagadaba Mafam Singh da Thamnanaba Thabak Lokhatpiyo Churachandpur gi DC Complex Samasung Assam Rifles Chachangja from Loduna Ladiba Tampak Lamdam gi Medical Student Maudra Taruk Yauna Punna Tampak ki miyoi listing ahum romda Matikchaba Security na ngak senduna Masagi mayumda sep oina yauna na bathabak lokhatpiyo Imphal area da thokliba pamdaba thodok singsu control tongnanaba security matikchana thambiyu haina lenga ki mari lenaba singda appeal tawrakli Loinana suspension of operation Su the Ladyba Lalolup Singna Imphal dagi khara Haidokiba village Sing the Ladyba Micham Singda on Sinduna Nongmai Kapagi Tokdok Toklaba Faubada All Tribal Students Union Manipur Atsum Amasung Kuki NP Manipur na tumina lay silli haina Nungai tabasu Fongdorakli यामना अथुब मतमदा पेरिफेरी की एरिया दे लेरिबा अखोगी पीपल मैम सिंगसी तुमम साबुम खंगदना कोचेन ngausin चेलिसे मसी कंट्रोल तोंगनबगदमदा हारिबो मफम सिदा अखोगी मतिक साब सिक्योरिटी की सेक्शन थोरंग लौबियो अखोसी पीपल सिंग सेफ ओरे हाइबो बोतो खंगनबियो लोइना हारिबो मफम सिदा मरुएना ख्वाइदगी अखोइदा कीबो पॉलिसी इंडिया गवर्नमेंट का अखोगी ट्राइपार्टाइट टॉक ती यावरिबा खुजी मयम सुनी हानि हाइनरिबा अदुगुम्बा खुलाई पाइबा लालौबो मयम मना खुलाई पाइरगा मिसम सिदा ओनसलगा नोंगै कापकपसे मसिम ख्वाइदि लाइबक थीबने हाइदरे अदुगुम्बा लालौबा मयम मना मियाम द नोंगै ओनसला कापकपको हाइबसे मखोय वकल कितन खन्थानिंग मतंग लै सिगी मतंग सिदा लैरिबा ऑल ट्राइबल स्टूडेंट यूनियन मणिपुर असम अमदि कुकी इनपी मणिपुर द लै कनरिबा कुकी गी लैबिरिबा सिविल ऑर्गेनाइजेशन मयम सिंगसिना मसिदा वाफुम ममा फोंदोक्तबा हाइबसिसु यामना अखोगी नुंगाइतबा पोट अम ओय हाइतारे दुना हाइरिबा पोट मयम सि उबिरगा गवर्नमेंटसु कोई पीपल मयम सिंगसि सेफ ओइरे सिक्योर पीरे हाइबा पोटु खंगनबा मथौक ताइ चुरचांदपुर कोई मैतई चौराना लिंग अहमुसे कोई छात्री 96 मुक यावरी हाइतारे कोई मेडिकल कॉलेज तो ख्वाइदगी नुंगाइत्रीजे कमाय तौगे कोई छात्री सिंजे नुपा सिंगु खपरे छात्री सिंगसिगी कोई नुपीनीना सैनिटरी अवारपा लाप खोप मैमसे मसी कोई मेडिकल की लाइन दगी तोगान तोगान लाइन दगी कोई मसी योहनबीना हाइतारेने अखोगी गवर्नमेंट की मफमदा कोई अपील तौजरी हाइरे मखोगी अवाट अपासिंग से मसी थोन बिदनबा अमदी हाइरिबा अगांगसिंगसी कोई अथुब मतमदा हाइरिबा मखोइना लैरिबा कोई लिरिक केम्पदुदगी मयुम योंगनबा अखोगी अरेंज तौबिनबा हाइदुना स्टेट गवर्नमेंट अमदी सेंट्रल गवर्नमेंट की मफमदा कोई कोकुमी साइटगी सिमा अपील तौजरी हाइदा Arambai Tengol haibasi social media gi group amani group asina logi wangmada leiba thabak amata tawkiba leite haina Arambai Tengol gi members singna sengtorakli Imphal da Paumi singa unabada social media group asigi member amana fongdorakpagi matungina lamdam asida hauzik thokli ba charangnaba asigi manung chana thoklakpa logi wangmada leiba thabak khudingma Arambai Tengol nani haina lanna santokpa asi laibak thibani Arambai Tengol na nongmai munba gari thugaiba yummai thaba na chingba logi wangmada leiba thabak amata tawkhide kanagumba kharana Arambai Tengol gi ming sizinaduna logi wangmada leiba thabak kaya chatharakpa asi tawbiganu Group asi lining laishol ga mari lenaba group ne Arambai Tengol gi maikhum uptuna group asibu lana uhanaba hotnabigano me ohumda torbung da thokiba thogdok aduda mating pangba changluba khaktani madugi matungda internet thingkibadagi group asigi member amata pau phaunakide Hauzik thokli bacharang na ba asida miyam na thawai yauna magi phurup ki dama thabak kaya paikhatpada Arambai Tengol na thagat pa phongtokli adubu Arambai gi maikhum uptuna logi wangmada leba thabak tawbigano hairakli Police tagi Arambai Tengol gi ming sizinaduna munki hairiba nongmai sing adubusu pung kunmari gi manungda police ta sinabiyu haina group asigi maikei dagi thamlakpaga loinana karigumba sinabidrabadi logi oiba mateng lauragani hairakli Amaramda hauzik thokliba irang asi loishinduna nungsti chanana hingminaba ikoi punna hotnaminasi hainasu miyamda appeal tawrakli Ekoi Arambai Tengol haibase ekoi any organization or loop amata natte ekoi social media da ekoi wakhalon manaba ekoi chinau sing punsinaraga ekoi culture adi ekoi tradition amadi ekoi identity ngak na ekoi improve asibu kannaba haidana honami na si haina ekoi chatminariba duguma social media gi platform da punjaraga ekoi chatminaba ekoi
लाइनिंग लाइसोन मरी लेना कोई कईगुम कांद लाई खुरुमबगुम असुमाइना चमना तौरगा कोई सोशल मीडिया की खुथांगदा दुमाइना लेबा कोई ग्रुप नि हाय तारे कोई तोरबुंगी थौदोकसिदा कोई मतेंग पांगलुबा होनजरे कोई मतेंग पांगलो होनर मतुंदा कोई कनागुंबा कनानो करिनो खंगदबा खुलाई पाइबा लालहोबा खरा कुमागा मिचम प्रजा अमदी अखोइगी मयाम मतेंग पांगिबा अखोइरोमदा ओनसलगा खुद थागे हाइबगी मोंग तौरपदे अखोइसे अकीबना मरमरगा अखोइसे चेंथोकजरई अदो अदुमाइना चेंथोकजराबा मतुंग इकुइ कुइदना इंटरनेट सु थिंजनकी हाइबा इंटरनेट थिंजनकीबना मरमरगा अखोइदे सोशल मीडिया की प्लेटफॉर्म ओइना लेजबनीना इंटरनेट की खुसांग पाव फौनजरगा पुनबा ग्रुप ओइबना मरमरगा अखोइ कनागुंबा मता अखोइ अरामबाई तेंगोल गी मेंबर मता पाव फौनबा ngamjakide मखा तारकपदा मरी लेना कोई अरामबाई तेंगोल की मिंग सिजिनदुना कनागुंबा मियोइ खरना कोई अरामबाई तेंगोल की माइखुम उक्तुना अखोइगी तौहनिंगबा थोगनिंगबा थौदो क्यामा मखा ताना चथरी हाइबगी पावसु अखोइ सुमाइना पाव क्यामा फंगी मरम असिना अखोइना हाइजनिंगबदी कनागुंबा मियोइ सिंगना कनागुंबा अखोइगी कांगलुप की इरांगसिदा थौना फना चोंथोकपिरिबा कनागुंबा चिलनाव बोरो मबोरो कनागुंबा मियोइ सिंगना तौबिरिंबा इथौदांग अदो इसागी थौना अमग लोइना इसागी असेंबा सत्तमदा तौबियु कोई अरामबाई मैखुम उक्तुना कनागुंबा अखोइगी हौजिक याम नुंगाइजरबि से थौदोक खुदिंग अरामबाई तेंगोल हाइना मी पुंग खुदिंग अरामबाई तेंगोल हाइबसिदा यामना लांबा मोंगदा चथरे मसी यामना लाइबक थिबनी अखोइ अरामबाई तेंगोल इचम चंबा सोशल मीडिया की प्लेटफॉर्म द पुंजाबा लाइनिंग लाइसोन मरी लेना यामना चंबा ग्रुप नि कनागुंबा इचिनाव सिंगना अखोइ खुलाई मुनगिबा पुगिबा सिजनबा लेगा सुमदु पुंग कुमरिगी मनुंगदा अखोइ पिखत्पियु हाइना अखोइगी साइट की रिक्वेस्ट तौजगे मरमदे अखोइगी मिंग सिजनरगा पुगिबा यावे हाइबना चिंगमा मयाम ताजै मरम अदुना मसिगुमसे अखोइ पुंग कुमरिगी मनुंगदा खुलाई सिंगदसु अखोइ मनाक नक पुलिस स्टेशन और मरी लेना ऑथोरिटी सिंगदा सिनबियु नतबा तारगदी अखोइगी मिंगदा सिजनगी हाइबना मरम ओरगा अखोइसु निपाइबा पोक्चे अदुना अखोइ लीगल की ओइबा एक्शन लौखत चरकनी अदुना मखा तारकदा अखोइना टेंशन जरगा अरोइबदा अखोइना थमजनिंगबदी हाइरिबा कांगलुप की ओइबा इरांग असे सिथोइबा इरांग असे अखोइना मयाम पुन्ना अखोइ अपुनबा अमा ओइना अखोइ वखल तामिनरगा अखोइ लोशननबो होनमिनसी अदगी अखोइगी पुलिस अमदी अखोइगी सिक्युरिटी सिंगना पाइखलिबा सेक्शन थोरांग सिंगसिदा अखोइ मिचम प्रजानासु कोऑपरेशन पिबियु मतंग साइज ब्रेक अमा लौजगे ब्रेक की मतुंगदा मे 8 पांगथोकदोरिबा नेशनल एलिजिबिलिटी कम एंट्रांस टेस्ट नेट यूजी 2023 गी मणिपुर स्टेट ताबा सेंटर सिंगी एग्जामिनेशन मतम कक्तना येथोखिबगी पाव अमदी मणिपुर अमसुंग मालेमगी तोंगान तोंगान बे पाव सिंग पुदुना लाक्सगे इंपैक्ट न्यूज सुमिति यंग तादुना लेबियो Presto Personalized Wonders Imphal Nauna Hangdok Cheri Hairiba Sida Personalized Gifts, Corporate Gifts, Awards and Mementos, Home Decor, Office Rubber Stamp Nachingba Potlam Singh Mafam Asida Phangbigani Ngasi Maglangsing Birau Tilak Ras Enterprises Presto Thangal Bazar near Kasturi Tong Imphal. Contact number 0385-244-9025 natraga 98621-00456. मैम अमुका हना तराम नोकचरी बुलेटिन सिगी मखताबा पाव मैम द प्रिजरी हयेंग मे 8 नोंमाइजिंग निमित्त पांगथोकदोरिबा नेशनल एलिजिबिलिटी कम एंट्रांस टेस्ट नेट यूजी 2023 गे मणिपुर ताबा सेंटर सिंगी ओइबा एग्जामिनेशन असी मतम कक्तना येथोकले हाइरकली इंडिया गवर्नमेंट के मिनिस्ट्री ऑफ एजुकेशन की डिपार्टमेंट ऑफ हायर एजुकेशन की मखादा लेरिबा नेशनल टेस्टिंग एजेंसी की सीनियर डायरेक्टर एग्जाम डॉक्टर साधना परासर की मतुंगिना मणिपुर दा हुजिक ओरिबा तंगदु लेतादबा फिबम असिगी येंगलगा नेट यूजी 2023 की एग्जामिनेशन असिबु येथोकपिनबा मणिपुर लेंगाकना हाइजरखे हाइजरक्पा असिगी मखा पोना मणिपुर की ओइना मखा ताबा नोटिफिकेशन अमा थोक्ट्रिबा फावबा टेस्ट असी येथोकनबा वारेप लौरकपने एग्जामिनेशन असिगी अपडेट सु अथुब मतम द पिरकनबा होनरगनी हाइरकली हिरम असिगा मरी लेनबा अकुप मरोल गिदमा 01140759000 दा नत्रगा neet@nta.ac.in दा मेल थारकलगा खंगलबा यागनी हाइरी NHIDCL की मखादा नेशनल हाईवे नंबर 102B चुराचानपुर दगिना टुईवाई फाउबगी लंबी सेंबगी थबक चथरिबा GPT इंफ्रा प्रोजेक्ट्स लिमिटेड अमदी भारत वैनिटी ईस्टर्न प्राइवेट लिमिटेड के ख्वांगजिंग विलेज अमदी मौखाट विलेज लेरिबा EPC कॉन्ट्रैक्टर कैंप अटैक चथदुना मशीनरी अमदी हेवी वेहिकल 15 मई थादोकलमले हाइरी
Housing Lady Irang Asina Maram Oiraga EPC contractor sing da Chowna Kudong Chada Bamayuk Nahan Batanatana Tabak Suri Westin Mi Sing Dasu Akiba Powder Hydaclick. Luinana project Asi remobilization ge Tangai for the Basulade Haina construction company Asige Cherolamada Kangalak Pagaluinana Hiramasigi Matangda Ministry of Road Transport and Highway Manipur Chief Minister Home Minister Amade Mods NHIDCL MD Dasu Cherol Thaduna Kangan Krehari. Manipur gi integrity Purum Rim Council Manipur ni ikai khumnei adubo yelhomi namthana ba honarakliba thawung budi akanba mong da condemn tawi haina Purum Rim Council Manipur na thadorok cherolamada hairakli State asida mahosagi oiba tangdu leitaba ama hanjilna ba honabada lamdam asida leidiba furuf khudingmak na mating pangbiyo kanglu furuf ki oiba wakalol thadoglaga Manipur kanbana ahanba pandam oisi haina thangmaiban kendra gi MLA Kumuk Jamjoy Kisanna appeal tarakli Ngasi Dharmasalada Paumir Singa Unaba Amada State asida hause nong numit nini humni asigi manung da tangdu leita da bugi fibam ama laktuna misi mina yaurakli khanghaudana oirakiba fibam asina maram oiraga thoglakiba thogdok asina miyam da nungaitaba ama oihalakli hauzik leidiba lengak asigi luchingliba Chief Minister Amadi Center gi luchingba singna kanna honaduna state asigi hauzik oiriba tangdu leita da bugi fibam asi laksinaba kanna honari Masida Mipum Kudingmong Namating Pangsensi, Tangmaiban Kendra Asida Su Status Sigi Hausigoriba Pibam Asinamaram Oiraga, Kendra Asida Punna Kundariba, Furup Kanglup Singi Marakta, Saunaba Amadi, Nungai Tanabagi, Mioi Karanat, Tauraktabagi, Dinate, Adubo, Kendra Asida, Ladyba Furup Singi Luchingba Singa, Matampumbada Pau Pauna Duna, Tokhaning the Batogda Watok Topadi, Hausik Paubalatri. Mini India Gumba Oriba, Mahaki Kendra Asigi Furup Kudingmaki Miyamgi Marakta, Nungsi Chanana Lady Haike. MLA Singsutum Amkana Adam Hone, I Isamak Sungasi, Hosiksi Force Award Paleba, Maya Mama Legasu, I Adam I Boina Pires alone never shame that Pirambane, I security house got lazy, Sutum Sin abuse Rakali Tarity, Akogi, Shanga Kodeti, Levak when Maru, Adam Lobby, and Angasi Pirambane, Adun Adam, never shame that Brook Torok Taboy Amani. Hojik mayam se aduna koi loi lobi gro ne loi madum loi leira bani aduna hojik si praja mayam na su akoi si akoi ki ijati kanda ba honna ba khware mani pan lu ba se Manipur kan mai sine se masida mai onjen se yelo ngai dagi leira ba koi Manipur ki saktam se akoi ki ngaki nuai ki taba ama dun tawrka kain na ba doina charan gi gum se Manipur kan ba hai basina khwai dagi han ba wakhalo loirega akoi kuna mak nuai taba ana ba se loi kauthoga pulap punjalaga hana gi normal ro laaga akoi kunda leita dana ingna le minam hona se aina appeal tawjari Pajamiam Nasu, Yellow Waitaki Paipu, Toan Purup Singsi, Toan Balusing Basings, the Pulaga, Toan Bakwiki Lam de Landara, but we put up Lang Minamba, Koy Manipur Shaktam Kaitan of Honabada, me Akia Tawai Tagra Base, Husipo was a Koy Karigumba, Bob Pongo, the Bob misunderstanding when about him, any or Pusano, Madrid Toy Batodokse, Atoba the Mulaga, Akoshi unitedly, peacefully, Leraga, upon Manipur Habido, Madu Adam Nartan Lation. Ngasigi paugi mifam adada sarukya kiba Tagdo Tribal Forum ge advisor Panmai Muken Pauna Hai status da community anigi marakta khanghaudana thoglakhiba thogdokna maram oiraga imunaimu tanare misi mina thoglakle miyam da akiba nungaitaba ama pokhalakle Hausigoriba Fibam Asana Maram Oiraga Tangmaiban Kendra da Punna Kundaminariba Furup Singi Marakta Miyoi Karagi Thawong Thawsildagi Nungaitaba Thogdo Kara Thokpadi Yaukre Adubo Kendragi MLA gi Mitiang Makada Kendra Asada Punna Leminariba Furup Kanglup Singi Marakta Nungsi Chanana Leminari Nungaitaba Pendaba Sing Kara Yengtok Yengsin Tauraga Lamdam Asada Punna Kundaminariba Hanadagi Lerakliba Chingtamgi Nungsinabagi Wakalol Adu Amuk Laknanaba Punna Hotna Minasi Haina Panmai Muken Pauna Thamlakli Hanadagi Equi Singtamgi Waiba Nungsinaba Amagi Makada Equi dependent Oina Equi Singi Potok Tamgi Potok Equi Samina San Labor Power Sozixi Yam the collapse we give him the Lapasimasi Yam Tuna Amukahana peace as a Hanjin Haningba as a quick apambani how Kibamatam the Swaina Kiba Lana Kiba Meamdo Amana Amabu Kokna Heraga Handokna Heraga Equi Awang but Hak Tagi
ꯑꯁꯤꯒꯨꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯥꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ. Each and every community, we Maitai community, Bajar community, Kuki, Naga, everyone is like brothers and sisters. So I urge every community here to tackle this situation very calmly, very coolly, as this Thangwiban Kendra is in very sophisticated in nature. Like our MLA sir is taking care of this situation very well. We don't have any problem out here as the problem persisted, like we are in the normal nature. So I urge everyone in the state to hold this very in tranquility state and to make this, to settle this thing very easily. I believe everybody will do it very well. Manipur da hojik thokliba kangluk ki irang ase thuna loisinaba lengang na thabak lokhat piu haina Federation of Haumi na thadorok cherol amada appeal tawrakli cherolas na makha taraduna hojik wediba fibam asigi yenglaga lengang na irang leiba mafamda panduna leiba singidamak helpline ama district khudingi hangbiu amadi khongjang changsiliba singna furup masel da khut thaba amadi tabada nungai taba wahai wata sizinabi ganu haina appeal tawrakli Governor Anusuya Uike na lamdamasigi miyam da leiba amana amabu thazadaba akiba phawriba asi thadokuna machil manau oibagi mari adu chetsil handuna tangdu leitaba lamdam ama oinana ba hotnamina si haina ngasisu pawzel lakli Governor na mahaki oiba pawzel piraduna numit kharani asida state asigi mafam kharada pamdaba amadi laibak thiba thokdok thokpadagi lanthum amangata thokpada natana miyoi kharagi punsi su mangkhre thokdok sing asana miyamgi mafamda tangdu leitadaba thajanadaba amadi akiba phawhalle Manipur asi puwari gi matamdagi furup khudingmak nungsi chananan leiminarakpa lamdam amani miyam pumnamangna machil manau oibagi mari adu hanjannanaba hotnaminasi haina pawzilakli Governor na makhatana state asigi paliba lengak Army Central Paramilitary Forces singnasu lamdam asibo mahausagi fibamda hanjannaba honari miyam nasu karigumba khudong thiba thokadaure hairabadi Army gi control room gi phone number 9233637014 da natraga manang nakpa police station da pau phawbiu haiba wafam su thamlakli कि मणिपुर प्रदेश की उत्कृष्ट भाईचारे आपकी सहयोग करने की संस्कृति के अनुसार आप सभी भाईचारा बनाए रखें भय एवं असुरक्षा की भावनाओं को मन से निकालकर अपने आसपास के लोगों का सहयोग करें सुरक्षा बल सभी क्षेत्रों में गश्त कर रहे हैं आपकी सुरक्षा का ध्यान रख रहे हैं आपको विश्वास दिलाना चाहती हूं कि सुरक्षा बल आपकी सेवा में है आपके एकदम नजदीक है पुनः आप सभी से अपील है कि भय अविश्वास असुरक्षा के भाव को मन से निकाल दें कुछ ही समय में सब कुछ ठीक हो जाएगा Manipur da hojik wediba kangluk masel gi marakta thokliba tangdu leitadaba thokdok asida awaba taraba singidama UFO Northwest Headquarter number 1 Kadangban Battalion amasung Eastern Headquarter number 1 Nongpok Sekmai Battalion da Disaster Relief Camp ama hangtokre Battalion asida organization asigi Battalion 38 amadi branch chaniyangkhai gi members sing na mateng pangani masidasu miyam na mateng pangbiyo haina Universal Friendship Organization na thadorok cherolamada appeal tawrakli Churachandpur dagi lanjena raktuna moirang da changjafam lawduna leidiba singi mafamda like minded group LMG Manipur na chana thangna ba potlam sing yauna nongmagi changdraba yadraba potlam kaya mateng pangkhre Kangluf anigi marakta khanghaudana thoklakpa irang na maram oiraga yummai thadok pikhibadagi leifam leitaduna hauzi moirangi ibudok thangjing guest house ta hangliba relief camp ta changjafam lawduna leidiba singi mafamda mateng oinanaba like minded group Manipurna angaba mateng sing pangkhibani hairi Loinana hauzik thokliba kangluf ke irang asi makhatana thoktanaba lenga ki maike dagisu angamba thabak lokhatpinaba LMG Manipurna hairakli ꯑꯩꯈꯣꯏꯗꯤ ꯏꯆꯥꯗꯁꯨ ꯃꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯂꯥꯏꯅꯥꯁꯦ ꯐꯪꯕꯁꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ
ꯑꯩꯈꯣꯏꯗꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯖꯕꯒꯤꯗꯃꯛꯇ ꯊꯤꯖꯕꯣꯛꯆꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯇꯥꯖꯔꯒ ꯅꯣꯡꯃꯒꯤ ꯇꯥꯜꯂꯒ ꯆꯥꯔ ꯊꯛꯑꯒ ꯂꯩꯕ ꯈꯔ ꯂꯩꯖꯕ ꯈꯔꯕꯨꯁꯨ ꯂꯣꯏꯅ ꯇꯨꯡꯈꯤꯕ ꯇꯥꯛꯄ ꯃꯥꯡꯍꯜꯂꯦ ꯑꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯒꯗꯤ ꯈꯪꯗꯦ ꯄꯨꯔꯥ ꯕꯤꯜꯗꯤꯡ ꯁꯥ ꯈꯣꯠꯆꯕ ꯍꯧꯖꯔꯛꯄꯗ ꯉꯥꯏꯕꯁꯨ ꯂꯣꯏ ꯇꯨꯡꯗꯨꯅ ꯊꯨꯒꯥꯏꯕꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯦꯟꯗꯦꯕ ꯀꯣꯝ ꯌꯨꯅꯤꯌꯟꯅ ꯂꯥꯡꯒꯣꯜ ꯇꯔꯨꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ UCMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯗ ꯅꯠꯇꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯅ ꯄꯤꯔꯛꯈꯤꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄ ꯃꯤꯑꯣꯏ 165 ꯔꯣꯝ ꯂꯩꯔꯤ Manipur thokliba kangluf anigi irang asina mayum thadokuna lanjenabadagi tongan-tongan mafamda changjafam lauduna leiriba awaba taraba miyosingda tengbang polam kaya pinaba kongba khetri lekai youth guidance club na thaurang tawkhre club asina konba lekai amadi atopa lekai kaya dagi miyosingna voluntary oina firol kaya donate tawrakpada natana chana thangnaba potlam yauna sale na chingba tengbang potlam kaya relief camp singda yohanba ngasi club asigi sanglenda lekai asigi ima ibel singna sem saba hawkibani hariba tengbang potlam sing asi curfew leibana maram oiraga neutral oiba Indian Red Cross Society gi kuthangda awaba taraba singda yohanaba club asina hotnaragani hairi loinana state asida thogliba kangluf anigi irang asigi matangda miyamna santorakpa tonga singdagi miyamna chiksan biu amasung aikhoi khudingmak amata oina hingbagi wakhalolda mahausagi punsida hanjil hanna bahotna minasi haina club asigi maikedagi appeal tawrakli Kangluk ba unkhatna ba khara lakpana maram arakanda mayum makai tumna mai thadokhiba aduga masa thawai hingnana bani haidona magi imung manungi poche arei ba loi hundu makanda tampaki lamsingda selaga leiriba singduda aikhoina laikai asina ngamjaba khara tang orga su hairiba pochingje kanagumba nutrient oiba organization ama haidi Red Cross kumba singba sangsthal amagi akhoi organization amagi khuthangda akhoina hairiba pochingje bijara kanda maramdi hujikje curfew leibani akhoina club na salaga hairiba victim singduda pibi khudong sabadu akhoi leitabana maram makanda organization dugi through degi akhoi gi victim oi horaba sing hujik tong tong Manipurgi tampaki lamsingda leiriba akhoi relief camp singda akhoi yohannabagi akhoi pandamda akhoi hairiba kaino singse akhoi pijabani akurkurona akhoi organization am khalai jari adugi khutangda akhoi club 33 punba organization ni machine akhoi salaga jaga singda yinguba matamda tonga heta orambagi kaino khalai ba aduna yariba makai miyamna tonga thajabigino tonga thajabana maram kanda tonga da thajaraga akhoi na hingba taragadi akhoi kangbuki irangse akhoi namdaba songamai aduna miyamna wakhan kitang phadabiraga tonga da thajadabida akhoi amasen amatane haiba wakhalonda akhoi kitang pungning phadana leibiyo habese akhoi youth guidance club ki maikedagi media gi khutangda thamjaki Manipur da hozik kanglub anigi marakta thokliba unkhatna bana maram oiraga lanje narakpa miyamna changjafam lauduna leiriba relief camp singda pinaba nongmagi changdraba yadraba potlam kaya mateng pirakre UCM gi president oibatanatana coordinating committee on Manipur integrity Kokomi gi assistant coordinator so eriba Joychandra Kwanthausam na luchingba timda potlam sing asi khutsinarakhibani potlam sing adu Sangai Prau Young Development Committee Sangai Prau Naharol Club amadi Sangai Prau Maira Paibi nateng banglakhibani potlam sing adudi cheng bag kun achathau thum bag ani Hawaii bag mari morok bag ama loinana nupa nupi yauna angang singi phirol ni Kundrakpam AC ge manung chanba Kundrakpam da leiba Naurem Birahari College ta hangba relief camp ta miyoi kaya changjafam lauduna leiri camp adu da changjafam lauduna leiba miyoi amana state asida thokliba kangluk masel gi issue asida lenga ka su taunariba lalholo KRA
tongsindu iko yauna sadu yen khumang leitan pokpi amasung dolai thabi mioi kaya gi mayum makai lan thum pumnamak amangata thokhanduna mioi kaya awa ana tahankre adubu ngasi fawbada lengak yauna Central Paramilitary Forces singna changsin bangamdana leidi thawong asi yamna pende iko yauna maikai adomda leidiba miyam asi Manipuri natrabra haiba wahapam thamlakli Hujik cycle haiba jaga foreigner haiba tare akhoi Burma-rom digi lapa koki mayam leba masi state government na kai dawri laibiri aduga hujik irang thoiba iko hariba kunjida tang ahum gi nungdang gi pung ni panga minini phumari adai dagi yum mai thadna thugai dana dawri baje hujik bongda sebai mo state government gi oiro Central Paramilitary Force or amu jok samnam deba gampang hariba jaga da mogi asol mathang dol gi loi tak tharaga da force oina moi pai lei re boji si hujik buk changmang ngam deba si kari state government na natraga central na akhoi da thambiba ming je kari no sine khoina ngi je अखोई बर्मा लापरा नत्रगा अखोई चाइना लापरा सिगी वांग अखोई गसिगी पालिबा सरकार नत्रगा स्टेट सेंट्रल दा लेरिबा अखोई बीजेपी सरकार अखोई हंगनिंगेबा अरेब द बुलेटिन असगी हेडलाइंस समूह नमयाम दा थमजरी हौजिक थोकलिबा कांगलुबनीगी इरांग नमरम ओइरगा खुंद्राकपम अमदि साइकल AC अनिदा युम कया मै थाखरे मियाम लेबा ngamnadabadagi manak nakpa khulsingda changjapam lawduna leire Pukhau Terapur amasung Pukhau Litan Pokpi anigi chingsang singda suda leiba masing yamlaba lalnaw lok singna matik chaba khulai paiduna leisin kibana mafam adada leiriba khunja sing mi paiba fauna de haidi Manipur da hauzik koidi batangdu leita dabagi fibam asi mahausaagi punsida hanzil hannaba CSO singna amata oina punsindano wari sanaba mathau tare haina kokomi gi maike degi phongdorakli Amasong May tareta pangthokadoriba National Eligibility Common Entrance Test NET UG 2023 gi Manipur State Tataba Center sigi examination matam kaptanige thokre Matang size bulletin na solution jare Manipur amasung malungi tongan-tongan mafam sing da thoklibi pausing gidama Impact News sumiti ang taduna lebio Sri Sri Gaurachandraya Nama Purbashramda Ekhoi Khwaibu Nauyok Naukon Biramba Sri Pebam Kishore Singhna Magi Nungsi Jaraba Imung Manung Sagaina Tei Marup Mapang Khwai Punamak Puthadoklam Laga Haukibatang Kungamari Kalengi Marini Panba Ningthokaba Numitta Sri Guru Gi Kripadagi Besh Onduna Sri Krishna Chaitanya Banka Bihari Das Haivanam Pangzaduna Brindavan Prapti Oikre Laklibatang Tara Kalengi Kunni Panba Yumchakaisha Numitta Chira Utsab Din Thokle Numirasida Lai Khidrabagi Atma Santi Gidamak Ngamjaba Bastu Kharadam Sri Sri Gaurachandra Mahaprabhu Ki Charanda Hari Sankritan Galoinana Kachagani Uplafasida Brahman Vaishnav